खुरुमजरे अदोन मियेंग ताबिरिबसे टाइम्स ऑफ मणिपुर टॉम टीवी की टॉकिंग पॉइंट ने मियेंग ताबिरिब ख्वाई पुनमकु तराम नोक्सरे ngasi malemna tongan tongan masana singi manungda miyamgi malemna yanaraba musung malem sanaraba masana am oriba boxing masana da lamdam musri hokhi masana roi kaya amana ngasi gi malemgi pambak thakta achouba phida am kanno lakle kudam moina harabada lamdam musri hokhi masana roi mc medicom NG dinku sarita nasingba tongan tongan masana roi kaya na ngasi gi sangmal lengman ba kaya thengnaduna lamdam musri mingchat kya proktuna ngasi lamdam musri gi mingchat kya probe asigumlaba boxing masana sida mamang thakta oiramba mamang thakta leiramliba mahaki lishat aduga amasung mahak lawramiba thodang sing amasung michat mingthol kya propunga mamba sing adu ngasidi tapna tapna handarapagum torpa sida ngasi talking point da pujaraga lakliba aikoi topic asi present status of the boxing in Manipur haibadi hojik oiriba boxing masana da Manipur gi oiriba fibam haiba sini ngasi asigumlaba talking point gi asigumlaba topic asi khana nabi damukta aikoi kai khunajaraba aikoi Manipur Amateur Boxing Association gi president oibiriba NGTS Kumar aigi nakadrection oibire ojabu taram loksari mathangda aikoi kangla paugi pause gi adumlaba chief editor mingoina panjabada pukhrabam ibosoba hojik election leibire pamusu taram loksari adu loyana aikoi Manipur Amateur Boxing Association gi coordinator oiriba Aisnoton Kumar su hojik aikoi election leibire tamobusu taram loksari hojik tamo aikoi ngasi talking point thadri ba topic asigi manung oiba haitai aikoi na thamjani ba famsing aikoi kadang thamjarabada aikoi gi mamang thakta leiramba boxing masana sida hojik oiriba posiga aikoi handharakpasi kare tongan ba national amsu international gi championship kaya da tournament kaya amada aikoi gi lamdam sigi hokiba sanori kaya na bharat ki mahu shilla kana sau ya matamda tongan gold medal singba medal kya propungam badu hokiba sahi ama ani sida handharapugum torpasi kari maram gi orak libnu haibasini han ba wang sei aikoi Manipur Amateur Boxing Association gi president da aikoi lakshara kana aikoi tamogi mot thambi थागतरी धर्मेंट अमदेगी हमिन नजरी ब पैनलिस्ट नि बसु ताराम नोकरी होय मणिपुर एमेचर बॉक्सिंग एसोसिएशन असमद माबा ngasi मणिपुर दा मणिपुर गी अखोगी सानबगी लमदा ओलंपिक की एरेना यौना ngamba मसान हागदी बॉक्सिंग सी यामरु रिपोर्ट अम होयराबनिना होजिक आई मणिपुर एमेचर बॉक्सिंग एसोसिएशन गी आई नोकी वाहंग दुगी पाखुम पिजद्रिंगाइदा टेलफना आई इंट्रो तौजगे माबागी अखोगी आई चही 15 रोम लीगल एडवाइजर ओइना थौ पुबिरम मतुंगदा माबागी मंग लेबा अखोगी फाउंडर पेट्रोन सिंसिना अखोम अनौबा कमिटी म सेमननबा अखोगी मूवमेंट अमा हौरपदगी चही तराम अखोगी हॉस्पिटल बॉडी मीटिंग तौगिदबा अदगी स्टेटमेंट अकाउंट के पीदब मैम लेबदगी चलीब चही सिगी अगस्त की तारीख कुंदा मणिपुर एमेचर बॉक्सिंग एसोसिएशन की चही तरागी मतुंगदा अखोगी फॉर्मल लोइना रजिस्टर ऑफ सोसाइटी ना इलेक्शन तौबने इलेक्शन दुदा अखोई कंटेस्ट तौबदा इसी मैम ना नुक्सीबिदना प्रेसिडेंट होइना इलेक्ट तौबिरे अदुगे लोइना अतोपमी तरा मोय त्रामा थोजी एग्जीक्यूटिव कमिटी होइना सेमे अखोइना नौना एग्जीक्यूटिव कमिटी सी माबागी सेमबा मतुंगदा हेक सेमगा था अदुमक की मनुंगदा अखोई स्टेट लेवल टूर्नामेंट बॉक्सिंग की अखोई लेप्तना दुम तथजै अदगी नेशनल टूर्नामेंट चैंपियनशिप के अखोई याउजे हदकी था अनिहुम सिगी मनुंगसिदा मसी बॉक्सिंग फेडरेशन ऑफ इंडिया BFI ना सिनबा टूर्नामेंट चैंपियनशिप दे अखोई याउजे कदीगी दमकता ममांग दा यामना चावना अखोई बॉक्सिंग की मूवमेंट से लेरमगा होजिक खतंग मनिंग हनबा मालिब कइनो आई मोट आई पर्सनल ओपिनियन ददी होजिक खतंग फरक पदा मणिपुर की बॉक्सर सिंजी सब जूनियर लेवल की जूनियर के लेवल खतंग फरक मतदा मखोई सी इंडिया की अचोबा अखोई मिलिट्री गुम्बा आर्मी गुम्बा करी गुम्बदा सर्विसेस गुम्बदा चंगीदना अखोई अफब सानरोम ग्रूम तौ याबा स्टेट की प्रोपे याबसिंगी लौशन बिगिदना अखोई नौना सेमदा वारक बोइब नंबर 1 नंबर 2 दा होजिक बॉक्सिंग की इंफ्रास्ट्रक्चर से खरवालिबा ग्रासरूट लेवल दगी अखोई सेमगदबदा डिस्ट्रिक्ट गुदिमकता अखोई रिंग लेत्री अखोई साननबा बॉक्सिंग की एरेना अमता लेत्री खुमन लंपाकता लेरिबा से डिपेंड तोबा अथ होजिक लेरिसी मरुइना यासकी अमल लेदत आदगी साइगी नेशनल स्पोर्ट्स अकादमी की अहुम अमल लेरे
ꯑꯗꯨꯒ ꯃꯦꯔꯤ ꯀꯣꯝ ꯑꯦꯀꯥꯗꯃꯤ ꯂꯩꯔꯦ ꯁꯔꯤꯇꯥ ꯑꯦꯀꯥꯗꯃꯤ ꯃꯣꯏ ꯑꯍꯨꯝꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯑꯇꯩ ꯂꯩꯇꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯔꯤꯒꯤ ꯃꯅꯤꯡ ꯍꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯣꯛꯁꯤꯡꯕꯨ ꯐꯖꯅ ꯌꯣꯛꯈꯠꯄꯤꯒꯗꯕꯁꯦ ꯒꯕꯔꯟꯃꯦꯟꯠꯅꯤ ꯂꯅꯥꯏ ꯑꯦꯀꯥꯗꯃꯤ ꯅꯠꯇꯦ ꯁ꯭ꯄꯣꯔꯠꯁ ꯌꯨꯠ ꯑꯦꯐꯤꯌꯔ ꯁ꯭ꯄꯣꯔꯠꯁꯇ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯣꯛꯁꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯕꯣꯛꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯕ ꯀꯣꯆ ꯑꯃ ꯂꯩꯇꯦ ꯌꯦꯡꯕꯤꯌꯨ ꯈꯟꯗꯅ ꯑꯁꯨꯛ ꯐꯖꯕ ꯄꯨꯊꯣꯔꯛꯀꯗꯕꯁꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯄꯣꯠꯇꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯇꯧꯗꯅ ꯐꯖꯅ ꯁꯦꯝꯕꯤꯒꯗꯕꯁꯦ ꯍꯧꯖꯤꯛ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯍꯧꯖꯤꯛ ꯕꯣꯛꯁꯤꯡꯁꯤꯁꯤ ꯃꯅꯤꯡ ꯍꯜꯂꯛꯄꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯦꯖ ꯑ ꯄ꯭ꯔꯁꯤꯗꯦꯟ ꯑꯇꯩ ꯂꯦꯚꯦꯜꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯅꯥ ꯂꯩꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯕꯣꯛꯁꯔ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯁꯥꯟꯅ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯤꯡꯆꯠ ꯄꯨꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯃꯤꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯖꯔꯤꯕ ꯑꯣꯖꯥ ꯔꯣꯇꯟ ꯀꯨꯃꯥꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯏꯪ ꯀꯨꯝꯖꯥ 1997ꯗ ꯑꯩꯈꯣꯏꯒꯤ ꯃꯧꯗ꯭ꯔꯥꯒ ꯅꯤꯄꯥꯜꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤ ꯃꯩ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯁꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯑꯦꯟ ꯗꯤꯡꯒꯨꯅ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯟ ꯒꯦꯝꯗ ꯑꯗꯨꯒꯨꯝꯕ ꯕꯦꯡꯀꯣꯛꯀꯤ 54 ꯀꯦꯖꯤꯗ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤ ꯍꯦꯟꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯃ ꯅꯧꯅ ꯍꯧꯔꯛꯂꯤꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃꯗ ꯄꯤꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯃꯦꯔꯤ ꯀꯣꯝ ꯁꯩꯇꯥꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏ ꯇꯝꯃꯛꯀꯤꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯤꯡꯒꯦ ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯕꯗꯨ ꯇꯁꯦꯡꯕꯕꯨꯗꯤ ꯀꯨꯏꯅ ꯏꯟꯗꯤꯌꯥꯅ ꯆꯍꯤ ꯁꯥꯡꯅ 2019 ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯑꯩꯈꯣꯏꯁꯦ ꯒꯣꯜ ꯃꯦꯗꯜ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯏꯅꯥꯎ ꯗꯤꯡꯀꯨꯅ ꯃꯥꯅ ꯒꯣꯜ ꯃꯦꯗꯜ ꯄꯨꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯑꯩꯈꯣꯏ ꯏꯅꯥꯎ ꯗꯤꯡꯀꯨꯅ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯨ ꯈꯛꯇ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯣ ꯍꯧꯗꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯟꯇꯦꯝꯄꯔꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯄꯧꯒꯤ ꯀꯨꯏꯅ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯃꯌꯥꯝ ꯂꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨꯒꯤ ꯏꯅꯣꯠ ꯑꯃ ꯍꯥꯞꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯅꯧꯕ ꯕꯣꯛꯁꯔꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯃꯗꯨꯒꯤ ꯀꯨꯏꯅ ꯒꯦꯞ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯗꯨꯝꯕ ꯃꯥꯂꯦꯝ ꯃꯁꯛ ꯇꯥꯛꯈꯤꯕ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯕ꯭ꯂꯤꯛꯅ ꯈꯨꯗꯤꯡꯃꯛꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯃꯗꯨꯒꯤ ꯏꯅꯣꯠꯇꯣ ꯃꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯅꯧ ꯑꯅꯧꯕ ꯕꯣꯛꯁꯔꯁ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯊꯣꯛꯂꯛꯇꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯛꯁꯔꯁꯤ ꯃꯁꯛ ꯊꯣꯛꯄꯗ 10ꯒꯤ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁꯇ ꯃꯅꯤꯄꯨꯔꯗꯒꯤ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯁꯤꯗꯒꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 600ꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯔꯚꯤꯁꯇ ꯕꯣꯛꯁꯤꯡꯁꯤꯅ ꯄꯤꯗꯅ ꯑꯆꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯉꯁꯥꯏ ꯍꯥꯏꯕꯒꯤꯗ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯕꯣꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯤꯡꯀꯨꯅ ꯃꯗꯨꯒꯤ ꯀꯨꯏꯅ ꯃꯦꯗꯜ ꯄꯤꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯒꯣꯜ ꯃꯦꯗꯜ ꯄꯤꯕꯗꯒꯤ ꯃꯗꯨꯒꯤ ꯏꯅꯣꯠꯇꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪ ꯃꯊꯪ ꯇꯧꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯕꯣꯛꯁꯔꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯛꯄꯤꯕ ꯄꯥꯔꯐꯣꯔꯃꯦꯟꯁꯇ ꯃꯗꯨꯒꯤ ꯃꯌꯥꯝꯅ ꯄꯦꯟꯅꯗꯕ ꯄꯣꯠꯇꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯗꯨꯒꯤ ꯂꯩꯕꯒꯤ ꯃꯔꯝꯁꯨ ꯂꯩꯕꯅꯤ ꯃꯗꯨ ꯍꯣꯔꯦꯟ ꯃꯊꯪꯒꯤ ꯔꯥꯎꯟ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏ ꯊꯧꯄꯨꯕꯁꯤꯡꯒꯤ ꯑꯅꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯕꯣꯛꯁꯔ ꯑꯐꯕ ꯃꯁꯥꯟꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯗꯤꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯝꯅꯖꯔꯕ ꯀꯪꯂꯥ ꯄꯥꯎ ꯏꯗꯤꯇꯔ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯇꯤꯕꯨ ꯆꯧꯕꯅ ꯃꯤꯠꯌꯦꯡꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯕꯒꯦ ꯇꯃꯦꯟ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯀꯥ ꯑꯀꯨꯝ ꯂꯩꯒꯅꯤ ꯑꯃꯨꯛ ꯐꯒꯅꯤ ꯑꯃꯨꯛ ꯁꯣꯊꯒꯅꯤ ꯄꯨꯝꯅꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯉꯥꯛꯇ ꯁꯨꯝ ꯆꯠꯂꯣꯏꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯟꯅꯕꯒꯤ ꯏꯍꯧꯁꯤꯗ ꯐꯔꯝꯕ ꯃꯌꯥꯝꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧ ꯁꯣꯊꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯅꯕꯒꯤ ꯄꯥꯋꯔ ꯍꯥꯎꯁꯅꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ ꯕꯥꯔꯣ ꯕꯔꯁꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯤꯛꯂꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥꯅ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯍꯥꯏꯕꯗꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯑꯣꯂꯦꯝꯄꯤꯛꯀ ꯆꯪꯁꯤꯟꯕ ꯉꯝꯃꯛꯏꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯍꯣꯠꯅꯖꯔꯛꯄ ꯉꯥꯛꯇꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯇꯦꯡꯕꯥꯡꯕꯤꯅꯕ ꯂꯩꯇꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯋꯥꯠꯂꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯁꯤꯅ ꯃꯁꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯗꯨꯝ ꯍꯟꯊꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯆꯍꯤ ꯈꯨꯗꯤꯡꯗ ꯑꯐꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯟ ꯇꯧꯕ ꯂꯥꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤꯗꯒꯤ ꯁꯥꯔꯚꯤꯁꯦꯁꯇꯒꯤ ꯑꯦꯌꯔꯂꯥꯏꯟꯗꯒꯤ ꯔꯦꯜꯋꯦꯗꯒꯤ ꯑꯗꯨꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯁꯨꯝ ꯂꯧꯊꯣꯛꯈꯤꯗꯅ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯤꯁꯦ ꯄꯥꯋꯔ ꯍꯥꯏꯒꯤ ꯂꯣꯏ ꯄꯨꯔꯦ ꯍꯥꯎꯁ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯍꯥꯎꯁꯁꯤꯁꯨ ꯅꯣꯡꯃ ꯁꯨꯝ ꯆꯥꯔꯒ ꯄꯤꯟꯊꯔꯛꯄ ꯌꯥꯔꯤꯖꯥꯠꯅꯤ
अदुना करिगी हाउस हाउस ngai haudi no sarkar sin yang gen bi wat ba asai gi mamang da hari do course le kari le no ba hang dron le ba course kari gi no ba sarkar sin men gen bi the yure operational sports na kari gi da muta hang iba phamje men jan na gi da muta sarkar sin maju gi madu pressure pi kari gi no ba asuk chaw ba manipur gi state games ta national games ta commonwealth games ta asian games ta adigi keno da khoi london olympic 2012 ta Senjeng medal lor klaba dugum lebih event nama gi kos lagi taning mai bawar taning bawar cibo taning bawar honorable chief minister basa sanara horpane made ba soccer da adugum lebih indari present to roba sanaro em ne football sana bada adu ki magi maming lei da sanaro em ne adu bu kai football sana bada maming lei ba koi gi honorable chief minister se masi gi chi kos wali wati kang da biya adu kanana madu pukhat kani Yure fan sports department level director मंत्री कई दो ले दिखे boxing na pori bakedi chakrai digi no boxing na manipur ki damte ijat kale je kaya myam na kale ha ka che basem yeng hendri se kari no adu ge ho myam do kari gi jeng hen ngamdri no ba kaya myam na puthok re manipur gi hoye adu ne wadida handak chingne sana na lo ri thar ga tara tre so re manipur masa sigi manung da boxing da adu ne wat phang manga yaw re dinko yaw re मेरी कोम ले रे सरिता ले रे सुरंजो ले रे देवेंद्रो ले रे सी अर्जुन अवार्डिंग आतनी अदुगी मथक ओलंपिक ता रिप्रेजेंट तौरी से मोय मरी ले रे सी भाव दे असुम मणिपुर की जे अचुम चावना पोर की बा इवेंट नम डिसिप्लिन नम बो कोर्स लेते गान लौरी सिबु सिबु यु डिफेंस स्पोर्ट्स बो कयौ ले किसने इन हाइजे यु डिफेंस स्पोर्ट्स कयौ ले करी यंत्र ले करी तौरी Sina in hai che sport sanaway na akoi bharat ki bo shilaga manipur bo shilaga sa kram tam da akoi medan pro la kum tam khata haro ko yes ba adu ngang ba sports ki lady ba so sang mayam du ngang ba mayam ki clapping khra phang ba adu mangai re ne shari sem badi kau to e kai mani sakari lo ne hairam mane ba thagal lam ne se meri kom thagal lam ne sarita thagal lam ne dependo thagal lam ne mayam ma thagal suranjoi thagal lam ne sumba mayam ji thagal lam matung da matung sakrani halani de kau re ne kau re loin ma kau re ba manipur ki mse pori ka nam por sana bana por pani culture na por pani ade ki sana ro sing na por pani ba mase khang na thabak tung de ba kana to gi sarkar sin to gudam ne ba boxing association da kari course leiti hi hujing matam da buta ba yari war mi manipur ki jet por patir boxing no por e ba manipur ki jet kanam bidam tir boxing no por e ba meri kom London Olympic bronze medalist ori mi kana na karma discipline ma chang ngam ge ba adu ergadi kamai to masi kan gede ge haibido madu contribute siwani da contribute ba laiba koi malem sakhang nerba masana sigi marak sida koi boxing ai masana sigi sakhang na ba ai no ya che medal kan puruk pa medal kan pore adu ne wadi tara tre khan gi bagi manung da boxing da adu ne wadi manga yaw re Olympic ta mari le re ba sumba mayam se masa khang ngakni sarkar jina khangni ne khangna una udri se kari gino sin da kona haijari se sarkar ju sai jab nati ko adu man ta post wale se department ju pai ba director department ju puri ba minister kai dong lei ge ba sana gi medal phang palu pai medal phang pa medal phang tam dere harau daga kuba khoi bhaja balai chi leson ha ba wahi mayam se narami miyang gi kuba du khara khu du phanga ga sat kini tung de ma gi quarter yo ka kaw ni koi mathang si de koi manipur mas boxing association gi koi president nong su president obi ba du tung da sha kya su da yibi ba koi han mo tes manam lak sage hauji leibak asigi lusingba chief minister oiba adugumlaba and ningpalaba and ben koi sport ki masana de horokheba adugumlaba lusingba mane adu hauji youth affairs and sport chief minister oiba let pau so koi football sanawai ema oina horokheba national ki thakta adu masana budget obisani adu sport ani gi haibadi sport ki masana de horokheba chief minister amasung yam sanare na jasta piri ne adu hauji lenga ke mai kai digi asan mami yeng ba koi ben da wafung kya le adu kari gumba lenga de mi yeng yeng tre hai बतारगसु एसोसिएशन सिंगी माइकेदी अनोबु करी खोंथांग लखोरिं बि खोंद लेगे यस याम फजबु वाहंग नि धमेंग गिजे हौजी अफब सानरोय बॉक्सर पुथोपैसि नंबर 1 द कई दरकार ले अफब रिंग अम दरकार ले नंबर 1 नंबर 2 द अफब डाइटिंग दरकार ले अदगी नंबर 3 द टूर्नामेंट याम तोइन तो दरकार ले हाइरिबु खुदिमक्सि फाइनेंशियल इन्वॉल्वमेंट लो तौबु ngakतनि पैसा यावदना सानरोय सेंब यारोय डाइट पिजदब यारोय टूर्नामेंट याम तोइन तौदब यारोय मखोय की किपि दब याम बापदि हाइजेबा खुदिमक्सि
Manipur emission bestu actually single handedly थादुअगदी सानोरे परपंग मोय मरमदि कैनोबु मुझे हाइबि रे थालिबो जौनसु अर्जुन एवार्डी क्या लेरे ओलंपियन क्या लेरे बॉक्सिंग की ट्रेड सिदा डिसिप्लिन सिदा प्लस खेल रत्न अखोगी कनो एवार्डी मुं जाबु लेबा भोजे दुति द्रोणाचार्य अखोगी जाइबुम चाबु लेरे दुति मुन्न खनबिरगा मसिदी ओलंपियन पुथोपा ओलंपिक एरेना दा नोंगबडी प्रेजेंट तउ याबा पुनिना खनेना स्पेशल एक्टिविटी पीबी करि दरकार ले फॉर एग्जांपल फुटबॉल की दमकतदी तोंगान तोंगान डिस्ट्रिक्ट लेवल दा मखोगी मसाना से लोइना इंफ्रास्ट्रक्चर पीरी फुटबॉल एग्जांपल वन सम एग्जांपल पीबदो फत्ते है बनते अदुमाइना अखोगी बॉक्सिंग दसु अखोगी लेरिबा डिस्ट्रिक्ट खुदी मक्तंगसी बॉक्सिंग की इंफ्रास्ट्रक्चर लेते बॉक्सिंग एरेना लेते ट्रेनिंग तोनो फैसिलिटीज लेते अदगी हेन लाइबक थीबदी यूथ अफेयर्स इन स्पोर्ट्स ना अखोइना खतंग सोशल सोयन मदी याय मति का फंडिंग से पीबी दबन मरम मोइबन छु अखोइना रन तौन हर द अखोइना मछि केदौ दाय डोनर थीब द वारी बे अखोइना लाइव मेंबर थीब द वारी बा पैसा खायन होनब द वारी बसे करी की दमकत नो मे अखोइ इंडिविजुअल नते अफो बॉक्सर पुथोके हाइबगी दमकतनी ना आइगी मोटदी मछि ऑनरेबल चीफ मिनिस्टर जब ऑनरेबल स्पोर्ट्स मिनिस्टर ना लेबा के अचिन थबक थरम कया दि लेबिरंगनी थबक थरम अचिन खुदी मदु हिदि सोल्व तौनेन लौबिरबनी ना हौजिक स्पोर्ट्स की मूवमेंट से मसिदा बॉक्सिंग की बात खरे हेन फागतना नबगी दमकता खरा मियंग चंगबी दरकार लेसे अखोई हुजिक माबागी कैलेंडर में सेमजरे लाकदुर बे चही जिदा कैदौ तकाय ग्रास रूट लेवल दगी हुजिक तफोगा डिस्ट्रिक्ट दिमकता अखोई बॉक्सिंग की इंफ्रास्ट्रक्चर अखोई सेमगेना लेजरी लम लेरगा अखोई तोंगान एकेडमी सेमगेना अखोई प्लान अखोई लोइजरे दुगा ट्रेनिंग से लेप्तना चही खुनिंगी एवरी चिदल लेप्ना ट्रेनिंग जे हौरगे मंदी मेरी कोंगी मतुंगदा दिंको की मतुंगदा बॉक्सिंग की पोर्ट खरा मनिंग हलबा फरक आदा सही साइबो चोना हाइबिगे दुमाइना को मपान दे लाइफ कंपनी मयाम रेलवे दगी सर्विस ते लाको मयाना अंगांग से पू चकिमिना मखोइ बुजी एटेक को गबेनि तकाले मपान द चनिंग दना बाइ खोइ अफबा अंगांग खिदि करिदा अफबा एम्प्लॉयमेंट पिरु देनो काय अखोइना मेरी कोंदा एमपी लांथु एदना अखोइना कलक जब नतबा मेरी कोंगो कया पुथोरप याय दिंकु गुं कया पुथोरप याय मपान द चकिदना ब्रेन कवि मसे अफबा पोट से मीना पामी से अखोइ द थंबिरगा अखोइ द योगबिरगा मोगी खुदोंचा पिबिर मोइन अफबा सानरोय पिरगदी अखोइ बॉक्सिंग मूवमेंट से चाखत ngमगनि से दिस इज माय ओपिनियन आई मथन ता कानि सब खेल रत्न अवार्ड फंगबाइसे याम तांगे भारत के हाईएस्ट कनोनी सानारोइसिंग पीबा अदु मेरी कोम से खेल रत्न अवार्ड फंगरबन को कुंजरानी नेहान हाली खेल रत्न अवार्ड फंगबा मेरी कोम अनि सुबने अरे मथंग दाइ मीराबाई चनु लामदो माले सुमाइ तोंना खेल रत्न अवार्ड का फंगरबा मयाम सी लेरिबा सुंबा डिसिप्लिन से मसिबु कौथोकपा ngamiba पोचे करिगिनो हाइबो नै थम हेन फरीबा हेन अमिशत पोरीबा मशान अदु योखटपगी मोता इंधरगा थंबगी हैनबिसी लेंगा की माइके ति थादो पिरो आसानबा नुमिन फुदम यिंग बिवादि थंबिसी आई तामो प्रोटोन कुमार दम लाक्सरगांदा तामो लमदम सी दे कोई एसोसिएशन सु लेरे अदु लेंगा की माइके दि सु ओइना कोई टायल कोई साइ एकेडमी दे कोई बॉक्सिंग एकेडमी लेरी अदु कोई मेडिकोम गिसु कोई एकेडमी लांगोन दे लेखरे अदु सोई तागिसु तोंगान तोंगान लेरे अदु कुमल लंपाकी दसु अदु उलौदा तोंगान तोंगान होम खरदसु एकेडमी मयाम नंग सेंपलपगी लै ngसिमक्ति कोई लमदम सी अफबनी नौन हुरिबा सामग यामगी कोई तमजबम मफम ओइगदोरिबने बसिदि मिपुम फिदम याना मफम ओइ अदु एसोसिएशन की माइके दि हगुल लिबा लैरिबा तोंगान तोंगान एसोसिएशन सि अखोई एकेडमी सिदा कर्म मियंग थंबिगे याम बस वांग तसेंगना हरगदी अखोइ नंसागी थंबिगिबा अखोइ गमेना सुइ माफलासिंग मरमदि मोइसु खुनुंग सादाबा मलेरम याय अदो तसेंगना अफबा अंगा अफबा प्लेयर अफबा सानरुयम पुतो पाइबसी आइदि ममा पाना गमेन जे ममा पानी एसोसिएशन ममा पाना फानी हायगसु पोतुना होय अलमन हाइबिदा उत्तगी हेबाइदो अदबु लाइक प्रॉब्लम ना कोई लमदम सिदी कोई सोइल सिदी मसा हाइबिगिबा कोइना तबिगिबा कोइगी अखोइ लमदम सिदी मसा की पिथोक चरप पाइबदारे अखोइ सानाबदा आर्ट एंड कल्चर दा मसा मसा की एनी मसी यामना अदुम पिथोकपा लमदम मु ओइबगी मसी फाव ngaलिबा मैम अखोइ मणिपुर दा भारत ता पृथ्वी ता मंगान फुदोकतना ngaलिबा अखोइ लमदम सिगी प्लेयर सिंगसे मसी मोइ मसा की पिथोक पदुने ने तसेना अखोइ लमदम सिगी गनि साइड की एसोसिएशन साइड की
ꯑꯦꯅꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯃꯦꯠꯇꯅ ꯁꯦꯝꯃꯒ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯣꯠꯇꯨꯃꯛꯇꯤ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯡꯗ ꯌꯧꯗꯦꯕ ꯑꯩ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯖꯔꯁꯨ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯖꯔꯣꯏ ꯃꯔꯝꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯏ ꯃꯁꯥꯒꯤ ꯃꯒꯨꯟꯗꯨꯅꯅꯦꯕ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯜꯂꯥꯡꯖꯕ ꯆꯦꯟꯖꯕꯁꯤꯗ ꯃꯇꯤꯛ ꯑꯋꯥꯠꯄꯁꯤꯡꯗꯨ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯣꯏꯅ ꯃꯦꯟꯈꯠꯄꯤꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯕ ꯄ꯭ꯂꯥꯟ ꯇꯧꯖꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯅꯛꯄ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗꯗꯤ ꯇꯁꯦꯡꯅ ꯁꯥꯟꯅꯕꯨꯡ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯖꯒꯥ ꯆꯪꯉꯤ ꯃꯥꯒꯤ ꯔꯤꯡ ꯑꯦꯔꯦꯅꯥ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯃꯥꯒꯤ ꯂꯩꯐꯝ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯦꯝꯕ ꯖꯒꯥꯁꯦ ꯑꯦꯔꯤꯌꯥ ꯑꯆꯧꯕ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯅꯛꯄ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗꯗꯤ ꯐꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯒꯃꯦꯟꯅ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯁꯦꯝꯕꯤꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯥꯏꯠꯇꯒꯤ ꯒꯃꯦꯟ ꯑꯩꯈꯣꯏ ꯁꯣꯏꯅ ꯁꯤꯛ ꯇꯧꯖꯒꯅꯤ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯈꯔ ꯍꯥꯏꯗꯣꯛꯄ ꯖꯒꯥ ꯂꯝ ꯈꯤꯇꯪ ꯆꯥꯎꯅ ꯐꯪꯒꯗꯕ ꯖꯒꯥꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯨꯛꯁꯦꯝ ꯁꯦꯝꯗꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯉꯥ ꯂꯩꯗꯤ ꯄꯤꯔꯤꯕꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯒꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯇꯧꯖꯔꯤꯕ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯝ ꯊꯤꯖꯔ ꯖꯒꯥꯁꯤ ꯂꯝ ꯑꯍꯨꯝꯗꯤ ꯐꯪꯖꯔꯦ ꯃꯁꯤ ꯍꯌꯦꯡ ꯌꯥꯝ ꯆꯥꯎꯕ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯇꯥꯛꯄꯤꯈꯤꯕ ꯌꯥꯝ ꯆꯥꯎꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯀꯝ ꯆꯪꯒꯅꯤ ꯃꯇꯝꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯀꯧꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯖꯒꯥꯗꯨꯅ ꯈꯤꯇꯪ ꯆꯤꯡꯌꯥ ꯑꯣꯏꯔꯒꯗꯤ ꯈꯥꯁ ꯂꯦꯟꯒꯤ ꯖꯒꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯣꯔꯦꯁꯠꯀꯤ ꯖꯒꯥ ꯑꯣꯏꯕ ꯌꯥꯏ ꯁꯨꯝꯕ ꯖꯒꯥ ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯃꯐꯝ ꯆꯥꯔꯦꯅ ꯈꯟꯖꯕ ꯖꯒꯥꯗ ꯒꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯂꯝꯁꯤꯃ ꯒꯃꯦꯟ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯗꯨꯒꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯄꯨꯊꯣꯛꯆꯕ ꯍꯣꯠꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯃꯛꯇ ꯇꯧꯖꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯑꯗꯨꯒ ꯃꯁꯤꯅ ꯒꯃꯦꯟ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯇꯧꯖꯒꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯟꯅꯅꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯇꯁꯦꯡꯅ ꯁꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤ ꯍꯦꯜꯊꯀꯤ ꯄꯣꯠꯅꯤ ꯃꯁꯤ ꯑꯦꯖꯨꯀꯦꯁꯟꯒ ꯂꯣꯏ ꯂꯩꯅꯕꯁꯨ ꯄꯣꯠꯅꯤ ꯑꯉꯥꯡ ꯑꯃ ꯐꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 75% ꯑꯃꯗꯤ ꯃꯥ ꯃꯁꯥꯒꯤꯅꯦꯕ 25% ꯑꯃꯗꯤ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯅꯦꯕ ꯃꯁꯤ ꯃꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯛ ꯌꯥꯝꯅ ꯄꯣꯝꯅꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯣꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯁꯥꯟꯅꯕꯒꯤ ꯏꯍꯧꯁꯦ ꯕꯣꯛꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯃꯅꯤꯡ ꯍꯟꯅ ꯆꯠꯄ ꯃꯥꯜꯂꯤ ꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯈꯔ ꯐꯥꯎꯔꯤꯕ ꯈꯔ ꯂꯩꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯏ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯐꯪꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯥꯡꯊꯥꯏ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯒꯤ ꯃꯥꯒꯤ ꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ 75% ꯑꯃꯗꯤ ꯄ꯭ꯂꯦꯌꯔ ꯃꯁꯥꯅ ꯑꯣꯏꯗꯧꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯃꯥ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯜꯂꯝꯒꯦ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯚꯤꯖꯟꯁꯦ ꯁꯥꯠꯂꯒꯗꯤ ꯀꯝꯄꯜꯁꯔꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯋꯥꯡꯅꯦꯕ ꯑꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯨ ꯍꯣꯠꯅꯖꯔꯕ ꯒꯃꯦꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯆꯪ ꯂꯥꯎꯕ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯃꯔꯝꯗꯝ ꯃꯆꯥꯗꯤ ꯈꯟꯖꯕ ꯃꯃꯥ ꯃꯄꯥ ꯁꯥꯟꯅꯔꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯑꯄꯨꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯃꯤꯟꯅꯔꯒ ꯄꯨꯟꯅ ꯈꯣꯡ ꯊꯥꯡꯃꯤꯟꯅꯔꯒꯗꯤ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡ ꯍꯟꯊꯔꯛꯂꯤꯕ ꯑꯩꯈꯣꯏ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯟꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯃꯤ ꯑꯩ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯏꯗꯤꯇꯔ ꯑꯩꯈꯣꯏ ꯄꯤꯕꯨ ꯆꯧꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯄꯣꯔꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯅ ꯃꯄꯨꯡ ꯐꯥꯅ ꯌꯪ ꯂꯥꯎꯅ ꯏꯟꯈꯠꯂꯕ ꯃꯇꯝ ꯍꯦꯛ ꯂꯥꯛꯑ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯗ ꯏꯁꯄꯣꯔꯠꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯐ꯭ꯔꯦꯛꯁꯟ ꯇꯥꯟꯅꯔꯛꯄ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄ ꯅꯤꯇꯤ ꯅꯤꯌꯣꯝꯗ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯛꯇꯕꯗꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯡ ꯍꯜꯂꯛꯄꯒꯤ ꯏꯝꯄꯦꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯣꯛꯂꯛꯏ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯑꯃ ꯃꯗꯨ ꯐꯦꯛꯇꯔ ꯌꯥꯝꯈ꯭ꯔꯦ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯊꯕꯛ ꯄꯨꯔꯝꯕ ꯑꯣꯐꯤꯁ ꯕꯤꯌꯥꯔ ꯃꯌꯥꯝꯗꯨꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯕꯤꯗꯕ ꯅꯤꯡꯊꯤꯖꯅ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯇꯣꯔꯅꯥꯃꯦꯟ ꯄꯥꯡꯊꯣꯛꯄꯤꯗꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯃꯣꯠꯄ ꯂꯩꯔꯛꯄ ꯑꯗꯨꯒ ꯂꯅꯥꯏ ꯑꯣꯏꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯅ ꯃꯥꯡ ꯊꯥꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯀꯥꯏꯔꯛꯀꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯀꯥꯏꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯌꯦꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯂꯩꯔꯤꯕꯗꯨꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕꯤꯔꯒꯗꯤ ꯀꯔꯤꯒꯤ ꯀꯥꯏꯗꯣꯏꯅꯣ ꯀꯔꯤꯒꯤ ꯑꯀꯥꯏꯕ ꯂꯥꯛꯀꯗꯣꯏꯅꯣ ꯀꯥꯏꯕ ꯂꯥꯛꯑꯣꯏꯕ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯗꯤ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯤ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯥꯡ ꯊꯥꯕ ꯌꯥꯔꯣꯏ ꯃꯥꯡ ꯊꯥꯕ ꯌꯥꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯦꯜꯗꯗꯤ ꯌꯥꯏꯀꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯩꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯄꯦꯔꯦꯟ ꯕꯣꯔꯗꯁꯦ ꯀꯩꯅꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅꯦꯕ ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯍꯥꯏꯕꯤꯈꯤꯕ ꯃꯁꯥꯅ ꯁꯦꯝꯖꯕꯅꯤ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯁꯦꯝꯖꯕ ꯑꯣꯏꯔꯒꯁꯨ ꯃꯁꯥꯅ ꯁꯦꯝꯖꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯒꯁꯨ ꯂꯝꯕꯤ ꯆꯨꯝꯒꯗꯣꯏꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅꯦꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯃꯩ ꯆꯨꯝꯗꯅ ꯁꯥꯟꯅꯔꯣꯏ ꯐꯕ ꯌꯥꯔꯣꯏꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯦꯔꯦꯟꯅꯦꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯏꯚꯦꯟꯠ ꯀꯌꯥ ꯌꯥꯎꯗꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯌꯥꯎꯕ ꯉꯝꯗꯕꯒꯤ ꯐꯦꯗꯔꯦꯁꯟ ꯌꯧꯅ ꯐꯦꯗꯔꯦꯁꯟꯅ ꯀꯛꯇ ꯁꯥꯟꯅꯔꯣꯏ ꯑꯗꯨ ꯚꯥꯔꯠꯇꯗ ꯅꯠꯇꯦ ꯀꯩꯅꯣꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯐꯦꯗꯔꯦꯁꯟ ꯀꯌꯥꯗꯁꯨ ꯍꯧꯖꯤꯛ ꯑꯆꯧꯕ ꯊꯦꯡꯅꯕ ꯂꯩꯔꯤꯕꯅꯤ
अचौबदा मजे एसोसिएशन जिंगे सरकारना कक्तनाबा ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯁꯄꯣꯔꯠꯀꯤ ꯇ꯭ꯔꯦꯟꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯔꯛꯄꯒꯤ ꯃꯃꯤꯡꯁꯨ ꯆꯥꯎꯅ ꯇꯥꯏ ꯁꯤꯗꯤ ꯀꯩ ꯃꯣꯠ ꯊꯝꯕꯤꯒꯦ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯐꯤꯁ ꯕꯤꯌꯥꯔ ꯃꯌꯥꯝꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯆꯪꯉꯝꯗꯦ ꯔꯥꯖꯅꯤꯇꯤ ꯆꯪꯉꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯨ ꯃꯉꯥꯏ ꯑꯃꯁꯨ ꯃꯉꯥꯏ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯕꯣꯗꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯥꯏꯁꯜꯂꯛꯑꯦ ꯑꯗꯨ ꯄꯥꯏꯁꯜꯂꯛꯏꯕ ꯁ꯭ꯄꯣꯔꯠꯁꯤꯡꯁꯤ ꯐꯖꯅ ꯅꯨꯡꯁꯤꯔꯒ ꯆꯪꯉꯛꯏꯕ꯭ꯔꯥ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯣꯏꯁꯜꯂꯝꯃꯗꯤ ꯑꯣꯏꯌꯦ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯐ꯭ꯔꯦꯛꯁꯟ ꯂꯥꯛꯏꯅꯣ ꯍꯥꯏꯁꯦ ꯐ꯭ꯔꯦꯛꯁꯟ ꯂꯥꯛꯏꯕꯁꯤ ꯃꯔꯝꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯐ꯭ꯔꯦꯛꯁꯟ ꯂꯥꯛꯏꯁꯦ ꯆꯨꯝꯅ ꯊꯤꯅ ꯃꯃꯨꯠ ꯇꯥꯅ ꯊꯕꯛ ꯇꯧꯕꯤꯔꯝꯗꯕ ꯐꯖꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯈꯟꯕ ꯋꯥꯈꯜꯗꯣ ꯊꯥꯗꯕꯤꯗꯕ ꯑꯩꯒꯤ ꯄꯣꯠ ꯍꯥꯏꯕ ꯑꯃ ꯊꯝꯃꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯂꯥꯏꯗꯣꯏꯅꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯀꯥꯟꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯃꯤꯀꯨꯞ ꯑꯃꯇꯪ ꯏꯀꯥꯏꯅꯕꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Good afternoon, ma'am. Hi. Wedding set ready. Sure, ma'am. Chị anong Europe ni ma'am. Give you. Che. Sisa phazadro. Sisa phazadro che. Yam elegance ui. Marvel Furniture na wedding season asigi oina discount up to 30% ki khudong chaw pijari. Phare budi si torsia. Oya che, sir torsi. Sisa booking to senjar. India gi ahanba amsung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center nupi khaktagi oiba nupaga punna sanaminabagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur parking mafam asida Zumba gym cardio na chingbagi sanaba khudong chaba su phangbigani ayuk pung manga dagina numidang pung nipan phauba sanaba phangbaga loinana akopa marol gidama Valentina Fitness Kaisampa Junction dagi khangbi bayagani Lengsing birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur parking telephone number 9612058028 ꯃꯤꯌꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯃꯣ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯗ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯁꯨꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯕ꯭ꯔꯤꯡ ꯑꯞ ꯇꯧꯕ ꯉꯝꯒꯗꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌా ꯑꯃ ꯊꯧꯗꯥꯡ ꯂꯧꯕ ꯑꯆꯧꯕ ꯊꯧꯗꯥꯡꯗꯤ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯏꯕ ꯊꯣꯛꯇꯕ ꯀꯌꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯝꯕꯦꯁꯇꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯐꯥꯎꯕ ꯊꯣꯛꯍꯟꯕꯒꯤ ꯃꯈꯥ ꯇꯥꯕ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯈꯣꯏꯗꯤ ꯂꯩꯖꯩ ꯑꯗꯣ ꯊꯣꯛꯇꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯒꯠꯅ ꯈꯣꯡꯊꯥꯡ ꯐꯤꯔꯦꯞ ꯂꯧꯕ ꯂꯩꯕꯤꯒꯦ ꯁꯤꯅꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯅꯤꯄꯨꯔ ꯑꯦꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯌꯥꯏꯕꯆꯧꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯥꯔꯖꯨꯟ ꯑꯦꯋꯥꯔꯗ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯂꯦꯝꯄꯤꯌꯟ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯃꯕ ꯈꯦꯜ ꯔꯠꯅ ꯑꯦꯋꯥꯔꯗ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯕ ꯏꯚꯟ ꯗ꯭ꯔꯣꯟ ꯆꯥꯔ ꯑꯦꯋꯥꯔꯗ ꯀꯣꯆ ꯐꯪꯉꯕ ꯃꯁꯥꯅ ꯄ꯭ꯔꯦꯃꯤꯌꯔ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖ ꯇꯧꯔꯕꯅꯤ ꯌꯦꯁ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯂꯤꯒꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯖꯔꯕꯅꯤ ꯆꯍꯤ 90 ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯍꯤꯡꯕ ꯍꯤꯡꯗꯕ ꯍꯥꯏꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯁꯤ ꯂꯤꯗꯔꯁꯤꯡꯅ ꯃꯦꯅꯦꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯂꯣꯏꯅ ꯁꯦꯟꯁꯤꯇꯥꯏꯖ ꯇꯧꯕ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯅꯕꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯕꯗꯨꯅꯕꯨ ꯇꯥꯝ ꯂꯩꯔꯤꯕꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯇꯥꯝ ꯆꯍꯤ 2-3 ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯇꯥꯝ ꯆꯍꯤ 2 ꯃꯗꯨꯒꯤ ꯁꯪꯕꯤꯙꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨ ꯏꯟꯗꯗꯅ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯆꯍꯤ 10 ꯄꯨ ꯂꯩꯔꯣ एजुकेटिव मीटिंग तौर स्पेशल जनरल बॉडी मीटिंग तौर प्रेसिडेंट चाहिए तरा पुले संविधान दी चने कानून चाहिए अहुम दी हेन जादे है माने छुटौ तो चाहिए तरा पुले रो अदुदी मसाना ऑटोमेटिकली पोचे कमर्शियलाइज तौरे
सानबगी फजग्रबा मिंचत पोरप ngamiba पृथ्वी द फाउरिबा पोची हाइदोकद चिन हाइदोकद इकाइबा पोटने हाइजरिबा पोची फजग्रबा सानबगी डिसिप्लिन जोकदबा अखोइगी अफबा सानबगी पुथोकद पोची कमर्शियलाइज तोरप याबगी वाखलोन पुगदबा माना चाहि अहुम पुगदबा माना चाहि 10 पुरपा अदुगा आइना हाइजगदबगी अपील तवदि हाउजिकती आई साना कइदबगी दमकत प्रेसिडेंट ओइगदोनो आई एम नॉट फिट आई सा बॉक्सर नते तंते बट आइना चाहि 15 लीगल एडवाइजर ओरकपदुदा मसीगी चन्न कांगोन की मतुंगिना आई खजितंगदी बॉक्सिंग की मसाला से अचुम लंबी ले थमजरंगे मतम हमतंगदी हाइदना मयामना आइमा याउबियु हाइबदगी नुसीबिदना चन्न कांगोन सिगी मतम मतंगी मतुंगिना चुमना तौदरगा अखोई वाखलोन सिंजे सानबरोय सिंदा डिमोरलाइज तौवे लीडर्स द कमर्शियलाइज तौरबा पैसा द डिपेंड तौरबा अदुगा बॉक्सर सानबसिंग जेस्पी दरबा अदुइदी गवर्नमेंटसु एसोसिएशन बियंग चंगते डिसिप्लिन वाले हौजिकती एसोसिएशन की प्रेसिडेंट फॉर्म पुगी प्रेसिडेंट अमोइना अखोई करी करम खोंथांग लोकलगा हेने एचिप ओइबा पुंगमदा हेने फगदबी अनोबु करी थौराम लेबिरगे यस होजि अखोइगी एक प्रेसिडेंट ओइबा मतुंगदगी अखोइना लौजब डिसीजन दा नंबर 1 अखोइ चन्न कांगलोन सिगी मतुंगिना सुंसोय सोयदना अखोइ थबक थौरम पांथोकनि हाइबगी डिसीजन अम लेरे मतम चाना जनरल बॉडी मीटिंग तौनी एजुकेटिव मीटिंग तौनी एजीबी तौनी स्टेटमेंट अकाउंट तौनी हाइबन नंबर 2 दा अखोइ था खुदिंग नतसु क्वार्टरली अखोइ टूर्नामेंट तौबा स्टेट की टूर्नामेंट तौद्रबा ट्रेनिंग तौद्रबा अदुदि सानरोय सेमबगी वाखल लो लेवय अदना मी सिंसे अट्रैक्ट तौनबा मदुम नंबर 1 तौनी नंबर 2 दा डिस्ट्रिक्ट खुदिंग लेरि से ngasi बोदा फ्रेंकली स्पीकिंग सारको कम्युनिटीज रिप्रेजेंट तौरिसे मैतै कम्युनिटीज ने बॉक्सिंग दा आई एम टेलिंग फ्रेंकली मसीदा लेरिबा कम्युनिटीज मैम मणिपुर तोंगान तोंगान कम्युनिटीज को थाउदे लेबिसदा मैतै कम्युनिटीज दा डोमिनेट तौरे व्हाई सी अते अते कम्युनिटीज दि बॉक्सिंग सानर सी हाइतबा जाला मोदि जोखत पिबि यादबरा हाइबसी टैलेंट हन तौननबगी टैलेंट हन तौनगी फॉर्मूला नत्रगे मसी पोट से लेरमदबना मरम बोयदे ngasi तोंगान मैतै कम्युनिटी सिंगी मरता दोइना बॉक्सर पुथोपनिना होजिति आई तामंगदि ग्रास रूट लेवल दा वर्क तोरगा तोंगान डिस्ट्रिक्ट खुदिमक्ता रिंग साबिदना कम्युनिटीज खुदिमक्ता बॉक्सिंग की ट्रेनिंग पीदना अखोइ सेमगतरगा अफबा बॉक्सर खुदिमक्ते कम्युनिटीज खुदिमक्तगी रिप्रेजेंट तोरगा अखोइ स्टेट की नेशनल की अदुगा इंटरनेशनल एरिया पुथोके हाइबगी अखोइ प्लानिंग दे लेजे होय अई मखा तलापदा कोई तामो माला जगदा तामो मणिपुर लेंगा की विनसु कोई असोबो रिंग अमा कोई खुमलपाक स्पोर्ट कॉम्प्लेक्स ते लेरी अदु मतम सानि गासिन बिदबी स्पोर्ट से स्पोर्ट लामा मतम सेमगतपा कोई स्पाचर सिंग जे मफुं फाना यिंजिनदबी सदे बी मे ले कोई म्यान उबुम जबजु होय होय बक्सु कोई रिंग से तुम मफम साना अफबा तांगम रिंग से कोई मेंटेनेंस को बिदबी ले साना सब अथिंग बगर थंबा खरा नमु या नहनबी तोंगान तोंगान सना कामन म्याम ले से तामु कई मो ले तसेंग हाजिरबुदी गमिना बोता सिना तौरिंग कलगदी अदम लोइन मक्से ngam तसेंग गमिना तौबिदी ngamiदी बनते अदु याम सुमि मरम दे सुकचावबा पृथ्वीदा मसक आइदी स्पोर्ट्स ना मणिपुर की आर्टिकल्चर नम सताइबस्ता क्वाइदी आइदी याम चावबो हाइजबम याय असोबो थौदांग हम लौजरिबा बॉक्सिंग कुमा मसाना मगी दमक्ता रिंग जी ओनली गमिना अबै यासनि बनी सिसु कनोने हजिक लेरिबा यासनि लेरमसे अमना कोगी कनोगी कोगी नेशन कोगी स्पोर्ट्स एकेडमी की अमसिनरे अमना यासकी मसिनरी ने अदो रिंग अनिसिदगी हेना गवर्नमेंट सिबाउदा मसी पोस्ट ओबिदि लेरिबा डिस्ट्रिक्ट मैम सिदा माय गवर्नमेंट लेरिबा डिस्ट्रिक्ट सिदा मागी रिंग मम सिंगदी आइदी करी मम दम मैम थोइदो अदो हौजिजे सुमि आइदी साइगिदा अहुम अमा लेरे कुमान पाक्तमा तायन दम लौदमा अदुगा मिकोम केकादमीदा मागी रिंग अनि पंखले सारे अदुगा ओगी मैम भांदा सरितागी बुकिंग एकेडमी गी हाइतारे मदुदा रिंग रे अदुबुसि गमेना लेजरिबा गमेना स्पॉन्सर तरोगा तौरिबा यास डिपार्टमेंट मखादा लेरिबा रिंग अनि जे मसी बो भजना मेंटेन तौदबसे मसी अखोई सुनि साइड सोको प्रेशर पीबी लेबा मीडिया लेबा चिनाउसिंग मैम दजु प्रेशर पीबी अंगोगी गार्जन की साइड की सु तौबी आइदबु गमेना मसी मसागी आइदि मैमना स्पोर्ट्स की दमत पावर हाउस ने हारिबा मसाई मैम थंबिगिदो असुंबा अमगी डिपार्टमेंट हाइतारे मसी कितंग मीन संगीत मसी संगीत देना हाइजब तारे मसी कितंग खरा मोंग ताना
ꯇꯧꯔꯒ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯃꯌꯦꯛꯀꯤꯗꯤ ꯂꯣꯀꯦꯜ ꯃꯤꯒꯤꯗꯤ ꯂꯩꯔꯤꯕ ꯍꯔꯤꯌꯥꯅꯥꯗꯒ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯔꯤꯡꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯒꯃꯦꯟꯅ ꯑꯅꯤꯈꯛꯇꯅꯤ ꯊꯝꯕꯤꯔꯤꯁꯦ ꯑꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯊꯝꯕꯤꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯍꯥꯏꯇꯥꯔꯦ ꯀꯦꯟꯗ꯭ꯔꯒꯤ ꯃꯁꯤꯗ ꯔꯤꯡꯁꯦ ꯑꯃꯃꯨꯛ ꯈꯤꯟꯕꯤꯔꯒꯗꯤ ꯋꯥꯏꯅꯣ ꯃꯅꯤꯄꯨꯔꯁꯤ ꯃꯁꯥꯒꯤ ꯏꯟꯕꯣꯔꯟ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯌꯥꯎꯖꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯗꯨꯗ ꯍꯦꯛ ꯇꯧꯕꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯅꯝꯊꯕꯁꯦ ꯉꯝꯃꯣꯏ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯗꯤꯇꯔꯗ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯍꯦꯛ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯕ ꯂꯩꯉꯥꯛ ꯑꯣꯏꯔꯒꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯣꯔꯠ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛꯁꯤꯡꯅ ꯂꯥꯎꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇꯔꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯉꯁꯤ ꯐꯥꯎꯕꯗ ꯁ꯭ꯄꯣꯔꯠ ꯄꯣꯂꯤꯁꯤ ꯑꯃ ꯆꯞ ꯆꯥꯅ ꯁꯦꯝꯕ ꯉꯝꯗꯕꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯑꯗꯣ ꯍꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗꯕꯨꯗꯤ ꯁ꯭ꯄꯣꯔꯠ ꯃꯤꯅꯤ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯈꯔ ꯃꯄꯨꯡ ꯐꯥꯂꯣꯏꯁꯤꯟꯗꯤ ꯈꯔ ꯁꯥꯗ꯭ꯔꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯗꯤꯇꯔ ꯑꯃ ꯑꯣꯏꯅ ꯀꯩ ꯃꯤꯠꯌꯦꯡ ꯊꯝꯕꯤꯒꯦ ꯁ꯭ꯄꯣꯔꯠ ꯄꯣꯂꯤꯁꯤꯁꯤ ꯗ꯭ꯔꯥꯐ ꯇꯧꯕ ꯂꯣꯏꯔꯦ ꯀꯣ ꯑꯩꯈꯣꯏ ꯇꯥꯖꯕꯗ ꯗ꯭ꯔꯥꯐ ꯇꯧꯕ ꯂꯣꯏꯔꯦ ꯀꯗꯥꯏꯗ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯁꯤꯅꯤ ꯗ꯭ꯔꯥꯐ ꯇꯧꯕ ꯂꯣꯏꯔꯦꯁꯦ ꯀꯨꯏꯔꯦ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯒꯤ ꯃꯇꯝꯗꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯁꯔꯀꯥꯔꯁꯤꯒꯤ ꯆꯍꯤ ꯌꯥꯝꯗꯦꯀꯣ ꯆꯍꯤꯁꯦ 2 ꯃꯈꯥꯏꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯣ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯒꯤ ꯃꯇꯝꯗꯒꯤ ꯂꯥꯎꯔꯛꯏꯅꯤ ꯗ꯭ꯔꯥꯐ ꯇꯧ ꯂꯣꯏꯔꯦꯁꯦ ꯁ꯭ꯄꯣꯔꯠ ꯄꯣꯂꯤꯁꯤ ꯗ꯭ꯔꯥꯐ ꯇꯧ ꯂꯣꯏꯔꯦꯁꯦ ꯗ꯭ꯔꯥꯐ ꯇꯧ ꯂꯣꯏꯔꯕ ꯄꯣꯠꯇꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯗ꯭ꯔꯥꯐ ꯇꯧ ꯂꯣꯏꯔꯕ ꯄꯣꯠꯇꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛꯀ ꯑꯆꯨꯝꯕ ꯊꯝꯖꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯑꯣꯖꯥ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯉꯁꯥꯏꯒꯤ ꯑꯍꯣꯕꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯀꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯀ꯭ꯂꯕ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯕꯨ ꯑꯣꯏꯔോ ꯁꯔꯀꯥꯔꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯐꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯃꯅꯤꯡ ꯍꯜꯂꯦ ꯑꯗꯨꯅ ꯕꯣꯛꯁꯤꯡꯗꯁꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯃꯅꯤꯡ ꯍꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯪ ꯑꯃ ꯑꯣꯏꯗꯕ ꯅꯠꯇꯦ ꯀꯔꯤꯒ ꯍꯟꯗꯣꯔꯤꯅꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯄ꯭ꯂꯦꯌꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤꯕ ꯕꯣꯛꯁꯤꯡ ꯍꯥꯏꯁꯤꯅ ꯕꯣꯛꯁꯤꯡꯗ ꯑꯦꯝ ꯇꯧꯅꯔꯤꯕꯅꯤꯅꯦ ꯅꯦꯁꯅꯦꯜ ꯒꯦꯝ ꯆꯠꯄ ꯃꯇꯝꯗ ꯕꯣꯛꯁꯤꯡꯅ ꯀꯃꯥꯟ ꯑꯁꯨꯛ ꯂꯩꯔꯅꯤꯁꯦ ꯄꯥꯟꯅꯔꯤꯕꯅꯦꯕ ꯑꯗꯨ ꯀꯔꯤꯒ ꯃꯅꯤꯡ ꯍꯜꯂꯤꯅꯣ ꯁꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯅ ꯅꯝꯕꯔ 1ꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯔꯛꯄ ꯃꯇꯝꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯂꯣꯏ ꯐꯅꯦꯕ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯅꯤꯡꯍꯟꯅꯔꯣꯏꯕ ꯑꯗꯩ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯐꯠꯂꯛꯇꯕꯗꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯃꯅꯤꯡ ꯍꯜꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯪ ꯑꯃꯅꯦꯕ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯕꯣꯛꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇ꯭ꯔꯥꯌꯦꯜ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯁꯦꯝꯒꯠꯅꯕ ꯔꯤꯡ ꯍꯥꯏꯕꯁꯦ ꯃꯁꯤ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯅꯥꯏ ꯑꯣꯏꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯇꯩꯅ ꯊꯝꯕꯅ ꯊꯝꯖꯕꯅꯦ ꯑꯇꯩꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯍꯦꯟ ꯇꯧ ꯉꯝꯄꯣꯟꯇꯦ ꯌꯨꯔꯦꯐꯤꯌꯥꯟꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯕꯣꯛꯁꯤꯡꯒꯤ ꯑꯦꯔꯦꯅꯥꯗꯣ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯍꯦꯟ ꯆꯂꯥꯏ ꯉꯝꯄꯣꯟꯇꯦꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯔꯤꯡ ꯑꯃ ꯊꯝꯖꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯇꯧꯅꯤ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯤ ꯃꯇꯝ ꯆꯥꯅ ꯃꯗꯨꯗ ꯇ꯭ꯔꯥꯌꯦꯜ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯣ ꯁꯦꯂꯦꯛꯁꯟ ꯇꯧꯒꯗꯧꯔꯦ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯇꯧꯒꯗꯧꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯌꯨꯔꯦꯐꯤꯌꯥꯟꯗ ꯁ꯭ꯄꯣꯔꯠꯁ ꯆꯠꯂꯣ ꯑꯗꯨꯒꯤ ꯄꯥꯔꯃꯤꯁꯟ ꯑꯃꯨꯛ ꯂꯧꯅꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯋꯥꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯗꯣ ꯃꯐꯝ ꯐꯥꯎ ꯂꯩꯇꯦ ꯃꯐꯝ ꯂꯩꯇꯦ ꯃꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯖꯨꯅꯤꯌꯔ ꯄꯨꯊꯣꯛꯑꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯂꯦꯝꯄꯤꯌꯥꯟ ꯄꯨꯊꯣꯛꯑꯕ ꯈꯦꯜ ꯔꯠꯅ ꯑꯦꯋꯥꯔꯗ ꯄꯨꯊꯣꯛꯑꯕ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯇꯣꯞ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯕꯨ ꯌꯦꯡꯉꯤꯕ ꯃꯤꯒ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯉꯁꯥꯏꯒꯤ ꯀꯣꯆ ꯂꯩꯇꯦ ꯀꯥꯏꯁꯦ ꯇꯥꯕꯅꯦꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯀꯣꯆ ꯂꯩꯇꯦ ꯀꯥꯏꯁꯦ ꯌꯨꯔꯦꯐꯤꯌꯥꯟ ꯁ꯭ꯄꯣꯔꯠꯁꯇ ꯀꯣꯆ ꯂꯩꯇꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯑꯗꯨ ꯀꯣꯆ ꯀꯔꯤꯒꯤ ꯋꯥꯏꯗꯣꯏꯅꯣ ꯁꯔꯀꯥꯔꯅꯤ ꯁꯔꯀꯥꯔ ꯑꯃꯅꯕꯨ ꯉꯝꯗꯕ ꯂꯩꯕ꯭ꯔꯅꯤ ꯁꯔꯀꯥꯔꯅꯕꯨ ꯉꯝꯗꯕ ꯂꯩꯕ꯭ꯔꯕ ꯍꯧꯖꯤꯛꯕꯨ ꯀꯣꯆ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯕꯨ ꯍꯥꯏꯕ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯔꯦꯐꯤꯌꯥꯟ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯁꯤ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯠꯄꯣ ꯍꯣꯀꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏꯅ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯃꯃꯤꯡ ꯂꯩꯅ ꯍꯧꯔꯛꯈꯤꯕ ꯁꯥꯟꯅꯔꯣꯏꯅꯤ ꯑꯗꯣ ꯑꯅꯤꯁꯤ ꯑꯃꯨꯛꯇ ꯇꯥꯟꯅꯕꯤꯔꯒ ꯑꯁꯤꯒꯤ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯂꯩꯇ꯭ꯔꯤꯕ ꯃꯐꯝꯁꯦ ꯀꯣꯆꯁꯦ ꯑꯃꯨꯛꯇ ꯃꯦꯟꯁꯤꯟꯕꯤꯌꯣꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯤꯡ ꯑꯃꯇ ꯊꯝꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯣ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯕꯅꯣ ꯁꯔꯀꯥꯔꯅ ꯑꯣꯅꯦꯕꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯗꯤ ꯑꯇꯩ ꯕꯦꯗꯃꯤꯟꯇꯟꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗे ꯁ꯭ꯄꯣꯔꯠꯇ ꯊꯥꯅꯅꯕ ꯌꯦꯟꯊꯣꯛꯏꯗꯅ ꯃꯌꯥꯝ ꯑꯃ ꯌꯦꯟꯊꯣꯛꯏꯕ ꯕꯣꯛꯁꯤꯡꯗꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯤꯒꯦ ꯁꯤꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯁ꯭ꯄꯣꯔꯠꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯃꯔꯦꯕꯥꯡ ꯃꯔꯝꯗꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯁ꯭ꯄꯣꯔꯠꯄꯨ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯉꯁꯤꯒꯤ ꯄꯣꯠꯁꯤ ꯇꯥꯕꯤꯔꯒ
मसीदी सिदंग मियंग थंबियोबा बॉक्सिंग द करी वाली गे से बॉक्सिंग की प्रेसिडेंट नत्रग सेक्रेटरी कौरगा अमत मियंग थंबिरगा बॉक्सिंग के अवार्ड पसे अमत मेंशन बिरगा ग्रास रूट्स लेवल दगी ओजाना हाइबी गिबदो ग्रास परसेंट हाइबी गिबदो ग्रास रूट लेवल दगी ट्रेनिंग तौगदो छि मफम लेतर कमाई ट्रेनिंग तौदो नो कमाई ट्रेनिंग तौदो ग्रास रूट लेवल पिक अंगांग सेंगल लकदो छे फुटबॉल की सोशल अमती मोहन बगान मोहम्मदन ईस्ट बंगाल इन लेरी मैम से मसा की फिल लोई लेब मसा की फिल लोई लेब अचो अचो तौर कनो सिंगे चर्चिल ब्रदर्स कायना लेरिबा मयाम अदगी कनो के चेन्नई एफसी कायना लेरिबा मसी मसा मसा की फिल लेरबा गाक्तने मसा मसा की फिल लेरबा मतम द निंग दम सानजब फंगेबा बॉक्सिंग की मणिपुर बॉक्सिंग इतिहास के ओइन लेहौरगदबा सिगुमलबा पुवारी की तांक कया मियामना ए मेरी कोम कनानो दिंको कनानो हाजे मतम पुनमक थमहौरगदब मतम पुनमक तमदुगी मिसे लेहौरगदबा पोतुगी दी इंफ्रास्ट्रक्चर से लेती है मसी इंफ्रास्ट्रक्चर थम्बियो साइ ओजाना परसेंट हाइदो ग्रास रूट की सेमगुलने हाइदो ग्रास रूट की सेमगुलने जे करादे सेमकनी दिंग लेतना काय सेमकनी यूरे फैन स्पोर्ट्स की वाइगे मदु सिनगे हाइरुनी मोगी थबम लामत हाइंगी बेके तो हाइरकनी अदुना मदु थोकदनबा मसीदा मियंग थम्बियोबा एसोसिएशन मियंग थमकांदे एसोसिएशन करी लोकलके दो अमतंग यंगबियोबा भारत की पिखरबा इरमदम आई हाइजगिदो बारो बसगा वांग पुक थंगसिदाइदा ले पिखरबिरमदम मसीना पोरेबा एचिमेंट मयाम से मसी अमत खंधबियोबा मसी लेंगाकना अमत खंधबिरगा बॉक्सिंग एसोसिएशन के वात करी नो हाइबे अमत थिगेट पिरगा बॉक्सिंग एसोसिएशन के वालिबा मयाम से अमत मेंशन बिरगा अफबा सानारो कयाम पुथुपंग नमगे दो अमत कोइ पुनमंग थि यंग चिकेदोगे कोइ पुनमंग थि यंग मिनरगा करम माइना तो बॉक्सिंग एसोसिएशन दा मसी नागी वाला मिमयाम सि बॉक्सिंग एसोसिएशन के रिंग लेतबगे अवार्ड मयाम नमधरम बनी है मधु में खंडब होनबदा सरकार अचौब थौदाम लौबीब हई रिसोर्स लेतब लमनी है लेरगसुको सेमगत याब कयामदो सेमगपिब नदुनतन बॉक्सिंग एसोसिएशन सेमगनी नाई मियोय कयाम सेमगनी क्लब सेमगलकनी अदगी आदगी लाप मैम कंपनी मैम नत्रगना सर्विसेस की एयरलाइन की रेलवे की मैम अफब सानरोय हन तौब लाकनी पूरा चटखिनी हाइजेदुन ममंग अदुना पावर हाउस ने हाइदो पावर अंगे लोई पुरगा हाउस ngak हाउली हाउस आई मखाजे होई प्रेसिडेंट लाक्सरकांदा अखोई लमसगी अखोई फाउखिबी हाइबताई बॉक्सिंग मसाना द फाउखिबी एफसी मेरीकोम अखोई एमसी मेरीकोम दसु अखोई मणिपुर लेंगा की मैके दगी अकादमी में लिंगनबा 2 एकड़ सी लंबी पीगिग्रे मा तोंगामी फोरकास्ट पीग्रे अदो होजे बॉक्सिंग मसाना द फाउर मेदु अखोई मेरीकोम होइसु सानरे अदो होजे राज्य सभा की एमपी मोरसु लेरी अदो हाइबा अखोई बॉक्सिंग मसाना सिदगी होखिबा एमपी सु ओइरिबा होजे सानरिबा सानरोय असिना महाकी एमपी लोकल एरिया डेवलपमेंट फंडगुंबदगी एसोसिएशन कई तानरकांदा कई मियंग थमनिंबगी अपाम लेब मधु याम फजन लई धमेन कनोनी मिरी कोम मसामक ngasi खुमल लंपाक लेरिबा रिंग सिगी प्लेटफॉर्म दा मणिपुर एमेचर बॉक्सिंग एसोसिएशन की प्लेटफॉर्म का हौखरगा ngasi मागी लेवल सी ओइरिबनिना अखोई मफम मतम चाना अखोई मेरी कोम अखोई ऑनरेबल एम राज्यसभा की एमपी ओइरे मंगोंद चोई रिक्वेस्ट तौर मंदी मेरी कोम दे अखोई ना हाइबे की दरकार लेते मा मसाना खंगजे करी वाली वाते माना खंग मसाइसु एकाडमी लेबनी मागी एकाडमी अंगासिंसु अखोई की प्लेटफॉर्म दगी नेशनल टूर्नामेंट में हम यावरिना अखोई लेरिबा मेरी कोम ने अखोई राज्यसभा की लेरिबा अखोई यामुंग आरके रंजन अदु अतै एमपी सिंदे जो अखोई ने अप्रोच तौर साइगी ओजा इबोचौना हाइबिगे सुमाइना अखोई रिंग लेना होनबदा इंफ्रास्ट्रक्चर सेमगन होइददा मोइदगी मतेंग लौगें खली प्लस मोइगी मतेंग मतना साइ अखोइना खननै नबसिदा ताबिरिबसिंगदा शेयर तौबिरगा बॉक्सिंग मसाना से चौखटनबगी दमकता अंगंबा मेंटली फिजिकली फाइनेंशियली सपोर्ट तौबिरगदी ngasi mabana mangliba manglan अर्जुन एवार्ड कया पुथोखिनी ओलंपियन कया पुथोखिनी खेल एवार्ड कया पुथोखिनी हारि मंगलान से मंफाउननब होनबददी ngasi मणिपुर की प्रजा मन डोनर्स अखोई रिसोर्स लेब कया की मतेंग याम दरकार लई मखोई की मतेंग याउदनदी अखोई चेंजरिब लानमी खरदे अखोई माइपाक होई मियां की मतेंग नि एलो शलकुस लकोई होय असai infrastructure सेमगन होनरबदा मणिपुर गवर्नमेंट दगी एड फंगे हाइन लेथोपु होता नॉर्थ ईस्टर्न काउंसिल की सो लोबु याब मतेंग लेबनी
North Eastern Council dagi su lo ya ba chau ting myam le semgat pada phil ta koi gi kano ta ka phil semgat pa myam se North Eastern Council ki san am chang bong pi ye ma si project am sa bi ga ma du song tang yang gen biu Jari koi okay, kira ko totally. plek tab na tungan Mani, mani, right, aduga koi gi di akoi awat le ba myam yang gen adu aroi ba dai ne ai nang sarkar ra bil tok de ni di wa le ba ko se whatever chief minister le ba gi khan mani sanaroi singi nungsibani sanaroi dagi horapani masada sanaroi singbu nungsibagi achongba attitude ama leiribani ari honorable sports minister masa field thoga football kauro kan chatkiba sanaroi ni ani asina hujik leiriba ngasi gi koina nene jariba president yong nene jariba sungba post da course leiti habse masi tabda nungai jati prajapuna manipur ki prajapuna tabda nungai ramani kari gino haidi Arjun Award mga lerba Olympian mari puto ba kelar na award puto ba Dora Chaja award puto cost to oina pir phangaba sigumba discipline amagi course leiti hai sibu tabada nungai brane damen tabada nungai ba masidi yamna maring marang mani Kami kaya ngai ni. yamni kai ngai ni sana ba pun si ba pun ba ki thamoi dane ngasi yam na teng thani ngai ba poda mani baram baduna sarkar na masi men Pabisa masama apana pabisa ni chani haraga pabisa shaw hundana thamaga mane kangna shin na kangna ko sira ni mo mo ta ha to be gano ngasi ai binu bisaki ko sarkar na sigum bo wali meyam sanaro sing sing ba da kari changi hai bise amutang kanthe bi wai bise samjani boxing masana da ngasi lamdam masi sanawai kya na maning halak basi matau karam dongna he na fa mai pe de protuna pai malem da boxing masana da lamdam masi ke musum bar ki chet pro ngamga da ge hai basi matang da ngasi ki pale bale na su akan ba miyeng sanga kan da amasu lamdam si ki dai bi de ba tongan ma section kun ma ki unang ta ba mi da ai khudem na boxing masana bu awang ma thak ta pukhan na bu khotna mi na ba tangai padre hai basi ni ngasi ai khoi ki toking point topo ki aroi evolution da thamjari si miyam da ngasi sigum loba khoi tom tv gi talking point da khoi asin mo tam kaya kai thopiduna lengsin bidek leba all manipur amateur boxing association ki president NGTS Kumar mingwen punjab da coordinator Rotun Kumar amadi kangla paw gi chief editor P Ibu Sobu su amuka na thagaso phungduk chari miyeng tabi ba sing ngasi go redi tom tv gi talking point ko sida miyang kai na tanza lu chari mi pum khudi mo na kai na bi tanza do pi le bisi